Namit Tagi Napi Tahanba Phaongamdoine. Aigi Mamigi Lairembi Mamigi Lairembi Ninang se Manglangi so aigi thawaini Taibangi so aigi nungshiba Kaching Kaidorage I want the shouting ba Janing Balerdi Haniga Hanagum Adum Shaw Say I guess it's sounding dead. Hiding Wasu Cantilator Aigi awaba khangbi kidaba kanagi mafamda phawba awabado aina su khangde thazaba mangkhraba nangi nafamda aigi nungsiba amuk khana sinaba ai pamde Dina ningsing lakba laktaba nangonda kai darkar tage natraga noigi hauji utkiba yamna romantic oiba sindo mangonda yenghaning bairaba noida hairamgena ngahak changpani ado ai thoamage ko pagun su masangam hode masidi khara halamage Aya Kai Hey Nemsa Na higa tar makhangge Nang nakok sakprana Nang kana matang chana jangoge ha kana jangoge Mosak sige uni nang na jangake di hana hero yadra Nasana mathong jadi de hining dene e hui chiman ba Hey, Phaoba! Nangonda hainingba haibabu nungaina leyo anauba punsigi khongthang do thangba matamda maithiba leitana mai pakpada oyo Nangi wakal amana ibu karisu leitabi ohenli sikrabasu phasafam leitraba mamal leitrabi aiha adubu haujikti nang sire haibagi lana thauramgi che paula aphawbada aina suktha thazararoi ai wana dumaina tobigara ai bu thadokpiyo ai bu sumda sambire sigai la nati nang singlem na tumina lepelem sigai gino ba ha aduju isam jamba kana taba mangwon jo karo raba nusibada kanaba mangjaba thiriba mido mathamoi sengdraban haujikpudi kanadaba yai mamal kaisu lairamdaba yai adubu aina thamoi sengna pijariba khudolsa matam amadadi khwaidagi magon leiba posak ama oirakpasu kanana khangbano matamdudadi khudolse uragana namitagi napi tahanba phaongamdoine Magi na maoibda matik chada bai masana khangjabagi chasakimni kaino aina zoide kailan krage ha asi bawda ai kanagi mafamda sulan kidriya kanagi punsida suyan kidri aduga na koina igol tobiri besingse karina aigi na se karina engonda se director kono nongonda se doroi se chasalo se chasalo chasalo ko huga hapta bane huga yo no khangba jana te Ai lal Ai doliga mai sulai le dreba Ai thamoi seng no sibadi nang ai pisak pik nge ti tosna panatro aduga nang ai pukchel khangbi tabdudi nang yam lang ngi chi ai ge soiba makhtang da nang na ibu thadok tuna chatke khanbada madu to kono nixi ai la leba ai gi wase nang khachik tang ni tabiu ai sonda gari phakta bagi lakta leri ai na kamaya lobu laktino oh phare adudi ai thengasu thengna gari lakpa dum ngai rage hoi thame
Lucheng, Daso, kaigino nang nadam nga iduna. natida, kaino, karam kan thulai no. Hana so hairate, Nasi thorok pani. Ngasai pung 10 gi flight ta. kana lai no. Kai thabak lai gi sai sida. Thangwai banda ai gi handak nau na hangba. Captain visit collection gi nanga bado ngasi ni. Adugi lakpani. Function masa ama sumsin bani. Ai yaude yadraba. Adugi nang nana bangasi khudak to tholapani. Phare ne dudi. Daso di karam kan dong chang doino. Asom gi thabak tu di loirabra. Loidrida. Matam kharadi Manipur da legi khale. Chatlasu next week to set kani. Matam khara nungai thokpa yar ni ne dudi. Nang kasu phajana am tangdi unaning bani. Karam kan sangane heng yagadra. Ai horen haira gi daso. Hoi hoi kaisu kaide. Ado nang di sida kaidromi ba. Akhoi naw ne ma lo bulakpa. Mane aigi makhada inaw ma lei haibdo. Mamingna ningsing henbi. Adudi daso akhoi mu chatna batawrage. Yum yoga gairo. Hoi. Aigi Mamigi Lairembi Mamigi Lairembi Ninang se Manglan gisu aigi thawaini tai bang gisu aigi nungsiba
Kuman, Film Asigi costume and producer. Ladies and gentlemen, amutanga mayam dagi ahongba kubama tanmizari. Film Asigi costume, producer, Nauba Kuman. Ikay Najariba, Honorable Minister Nasi Tharamasi Chief Guest Mikey Dagi, Ahongba Kudol Tamirabani Hana Hagatuba Pongajari. Thank you so much sir for your kind gesture. When Ikay Najariba guest of honor and so on Kudol Tabiri Hagatuba Pongajari. Thank you very much sir. Masigi matanda achamba kudol makatang nga tungchaga da bari ngasay tambiramba YouTube da mayamna pwede hindog na wahay mayamama wari mayamama thola amda batara gani mayamna ngasi meeting taba pangbiram da basuyay aduna mahaki yamna achomba pemasi mapung phana mabona bada mayamna kudol tamna mabona bada mahangna lawi kiba thawdang adugi ikai thumna bocha boina kudol tamjabani mayamna suburing thogapi boina ahongba kubama ta kubigani thagachari masigi mathanda masigi editor Hey Sanjay. Film asigi stage ta lai bikinaba norukjari makha tarapa si YouTube da mayamna yamna pamna khiba bagi wari haiba tare masigi monologist Penubi yaiko mahaki su yamna achoba thawdang ma lei khajaraga ngasigi ta jasi lojaraga kai humna bunchana bagi damakta stage ta kausinjari Mamigi Lairembi bu audio ina YouTube da mayamna Tahanba khibi monologist Penubi yaiko Loinana Lingyan P sponsor toubiraga Ranjitasu Jason Lincoln Biramtuna Hairiba honor si toubiraga